Kongbrai lakpam Nganthoi Amadi Lamnunthem singsangi thawai yaudraba Hakchang Okpada Miyam Saruk Yabiyu haina kokomina fongdurokli. MP Bimol Akoizam Amadi MLA Lokesor Anina Governor Unaduna Laitan Pokpigi Thaudoki matangda wari sanakre. Manipurda anauba COVID-19 positive taret amaga oiraktuna punna active case kun sure. Hong Kong dagi Delhi tabna pailakiba India gi Boeing ama teknika inda soiba leire singnarakpadagi mamai leiduna Hong Kong da amuk halakre. Governor siya lauduna COVID-19 laisatki lakhotkadaba thabuk thoramsinggi matangda mifam pangthokre. Israel amasung Iran anigi marakta soknariba lan hena chauthorakadauri India ki mairoi sing lauthonaba khangalakre Russia gi di lauthokpa hore. Guite road ki roibada leiba lambi Sisipurga Mizoram ga border da lambi loina takkadauri landslide tawrakpadagi hauzik gari mayam panduna iri. Phubala da kukuina nongmai kaplai haibadu aranba pauni mayam thazabiganu hauzik phubala maningla bukta lau khoinari mausagum thabuk sunari aranba pau sandokpiganu. Germany dagi Hyderabad tamna pairakpa Lufthansa gi plane amam bom yaure haina ki halakpadagi Germany gi Frankfurt airport da amuk hankhre haidi. FMR gi mayokta khongjang changsin khiba naga mahiroi lupsingi matakte affair lakhatkre withdraw tawnaba dabi lawrakli.